India pumbada CAA chatnarabasu Manipuri chathanba sungya yaroi. Masi Manipuri miyamgi phirepni PPCM na su miyamgi mahut chilaga Manipurida CAA chatnaba sungya yaroi. Citizenship Amendment Act 2018 CAA India pumbada chatnaba hauragani hariba asi Manipuri oinadi yaufam thokte. Adungai 2019 dagi India gi Parliament House animakta bill asi pass taunaba honarakpada Manipur miyamna North Eastern India gi state chingpullaga no CAB in North East hadina changsingkiba khongjang adu ningsingli. Manipur gi oinasu Manipur Peoples Against Citizenship Amendment Bill 2019 MANPAC kauba CSO kayamukna pullaga semkiba apunba lupna India government akanba ihau sangsingkiba kaufam thokte haina Protection and Preservation Committee Manipur PPCM gi Privacy Campaign Brozen Maitena Press thopa Zero Asin Hairi Zero Asin Hai haukiba sahi kayadagi illegal oina changsilakiba Foreigners sing Maru oina Myanmar amadi Bangladesh tagi amadi domestic migrants sing na tumatuna leiriba state asigo overpopulate oiraba population explosion thoktuna leiraba Manipur gi oina di CAB chatnaba sungya yaroi haibagi ihau mipum khudimagna kaunadri loinana North Eastern India gi saru ama oiriba state sing haibadi Assam Manipur Nagaland Meghalaya Arunachal Pradesh Tripura amadi Mizoram na chingba state singda Vairota state chingshinba thungna chatlaga state punamakki miyam unaduna joint meeting kaya tauraba matungda mamaithangda North East Forum of Indigenous Peoples NEFIT kauba North Eastern state ki mihut suna yauraba apumba loop ama semduna North East CAB chatnaba yaroi haibagi demand asi punna laminakibani hairi Masida Sunata Manipur Inner Line Permit Guideline Semdina Secretariat Home Department Government of Manipur gi Gadget Notification Number Mapan Lising Aniga Sumna Taraga Mapan Ice ILP December Kuntraga Mato Lising Aniga Sumna Taraga Mapan gi Matung Ina Manipur December Kuntraga Mato Lising Aniga Sumna Tarama Pandagi Inner Line Permit System Chatnaba Haukrabani Loinan Ministry of Home Affairs Foreign Division Government of India letter number 26030702020 IC.1 September 27 2020 nasu Bengal Eastern Frontier Regulation 1963 gi makada ILP chatnaba stagingda CAA asi chatnaroi hairakhrabani punama asi laina handakta Union Minister amana India pumbada CAA chatnaba hauragani hairakliba asi miyamda samamnaba pualli hiram asigi matangda Manipur lengaknasu asengba wafomdu miyang khangna sengdokadabani state asida ILP system chatnabaga amaromda CAA gi wafomga karigumba condition amatada compromise tawkiba leite hairi Cherol sina hai ngasi mak tholiba lan asi foreigner chinkuki narco terrorist singa maitei singa gi marakta oiragasu India gi internal security nongmai yauna kut tharakpa India gi mayokta horakpa lani haibase India government na khangjingadabani asmasi gumba mitop ki masingna henjilaktuna horakliba lan thoklinge charakta CAA chanaraga Afghanistan Pakistan Bangladesh amade Paris na chingba foreign countries sing asidagi miyoi sing pusilakani hairiba asi Manipur gumba apikpa state chingdi muthatke haibagi thawrangi Masi karigumba maung ama natraga ama oirabasu Manipurida CAA chatnaba sungya yaroi Masi Manipur miyamgi phirepni hiram asida PPCM nasu miyamgi mahut chilaga Manipurda CAA chatnaba sungya yaroi haibana phongdoklagli CM Biren Union Home Minister Amit Shah ga Unakhre irang laksinaba center gi su Maru oiba warep sing louba leire and Biren Chief Minister Nongthongbam Biren ngasi Union Home Minister Amit Shah ga unaduna Manipurda oiriba fibam asigi matangda kupna khanakre hairi loinana irang asi laksinaba center gi su Maru oiba warep sing louba leire haina Manipur gi Chief Minister M Biren phongdorakli Chief Minister Biren mahaki ex thadorapa warol amada Union Home Minister Amit Shah ga ngasi mahaki official resident unaduna Manipurda oirakliba fibam asigi matangda yamna kupna khanaki Union Home Minister ga unaba aduda Manipurda mamang sahi May 3 dagi tholakliba irang asigi
political solution ama puraknabagi matangda yamna hakchinna khanaki. Unaba aduda Union Home Minister Amit Shah na Center na Manipur gi irang asi hakchinna lauri amadi kupna yengsile haibaga loinana Manipur gi irang asi gi matangda Center gi su maru oiba warep sing louba leire atuba matamda irang asi laksinaba thabak laukhalagani haibagi thajaba pirakhi haina Chief Minister Biren na phongdorakli panba yabadi Union Home Minister Amit Shah na kaurakpadagi Chief Minister Biren ngarang nungthil Delhi gi damam Imphal thadokibani amaromda Chief Minister ngasi numidang Imphal da tholaklaba yai hairi lanjen naraktuna relief camp da lairiba mahiroi singna mahi masing tambada makal amatagi semfam lawbiganu mahiroi lup taru mamang sahi lising aniga supna kungo humdoi gi me gi tang ahum gi matungdagi oirakliba Manipur gi tangdu leitadraba phibam asina maram aduna mayum makai mai thadopikhraba amadi masagi mayum thadokduna lanjenaраktuna relief camp singda changjafam lawduna leidiba imung kayagi mahiroi sing tongan tongaba mahiroi loisang kayana lemna mahi tamhannabagi thawrang paikhatlabasu mahiroi sang kharadadi free thidaba yaroi haibagi wafam amadi mahiroi singdagi emission fee launaba honabagi thawong makha tana tawbidanaba lamdamsigi mahiroi lup tarukna mari leinaba mahiroi sang singi mafamda thamlakli lamdamsigi mahiroi lup MSF Desam KSA su AMS na singba mahiroi tarukki President singna kuyak piduna ngasi press thadorakpa cherol asina haribadi lalgi saitheng nangduna lanjenaklaba imungi miyoi singdagi emission fee natraga tuition fee launaba haibasi imiyoiba khunai amagi chatna lonchaki wangbadani maram aduna lanjenaraklaba mahiroi singna mahi masing tambada makal amatagi semfa mahiroi singdagi lawbigano hairi cherol asina hai Catholic Educational Society ki makhada leiriba mahiroi sangsing yauna lamdama asida leiriba tongan tongamba mahiroi sangsing khudingmakna chathariba admission process ta lanjenaraklaba mahiroi singi dama seat khara hapiduna makhoi lemna mahi masing tamba phanghanbinaba amadi lanjenaraklaba mahiroi singna admission tawba lakpa matamda admission seat leitre haina makhoigi mingchamba phanghandabagi thawong tawbidanaba mahiroi lup tarukna mari leinaba khudimaki mafamda ningsinglakli cherol asina aroibada hairibadi Manipur lengak amadi mari leinaba authority singnasu relief camp ta lairiba mahiroi singi awat apa yengsinnaba amadi mahai tambada sangba mari leinaba potlamsik matam chana yenthokpinabasu mahiroi lup tarukna ningsinglakli dolai thabi khunja singbu masa masagi mayumda hanjin hangani haina laingakna survey loikhrabasu ngasi phawba hanjin handana leire haukiba jai lising aniga supna kungi humdoigi me ahumgi numidang ahingdagi kuki manager sing amadi kuki community singna matik chaba automatic gun chijinaduna dolai thawi khulmai thaduna tangkhai khibadagi ngasi phawba changba ngamdri maramaduna atuba matangbi manungda leingakna yana khibagi matung inna State Security Force thambiduna dolai thabi khunja singbu masa masagi mayumda hanjin hanbiu haina dolai thabi GP gi hanagi Upperdan chapam angona phongdorakli ngasi paumi singa unaba amada mahakna hai kuki maintain singna kulna aduda tangkak mari thokna haibadi me ahum manga taraga mapan amadi kungo humdoida yumsik mai thakibadagi ngasi phawa changba ngamdri maram asina athubada laingakni State Security Force arrangement tawbiduna changhanbiyu laingakna changhangani haiduna haukiba chahigi November 10 da survey su tawba loikhrabani nakal amaromda Assam Rifles ki Colonel Akash amadi Battalion asi lokthokpa yaroi haina dolai thabi president haijaba thokjom sanjoina media da phongdokkiba adu dolai thabiga mari amata leinade thokjom sanjoi hariba asi pukhau terakpurdagini maduna matung mana asigumba asi amuk hana tawbigan haiki mahakna makhata na hai dolai thabi nongmai damda lairiba 19 suba Assam Rifles Akash ki team ngasi phawbada saugatpa leite aduna makoina haujik lairiba mafam asi hana IRB leibani aduna 19 suba Assam Rifles ke post asi lauthopiraga matik chaba khulai piraga IRB masing khara hengatlaga mafam aduna thambiyu dolai thabi khulsing asi pukhaw waifam relief camp ta leiringaida dolai thabi balance ki makha thangbada temporary center home sanaba DC SDO SDC na haijaba matamda numit nini survey tawraba matungda JCB anina sem saba hauki
ꯃꯁꯤꯗ ARꯅ ꯑꯊꯤꯡꯕ ꯄꯤꯈꯤ꯫ ꯁꯥꯕ ꯌꯥꯕꯒꯤ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯄꯤꯌꯨ ꯍꯥꯏꯈꯤ꯫ SDOꯅ ꯑꯃꯤꯟ ꯊꯥꯔꯛꯇꯨꯅ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯄꯤꯈꯤ, ꯃꯗꯨꯁꯨ ꯀ꯭ꯂꯤꯌꯥꯔꯦꯟꯁ ꯅꯠꯇꯦ ꯑꯦꯄ꯭ꯔꯨꯚꯦꯜꯅꯤ ꯍꯥꯏꯈꯤ꯫ ꯁꯥꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯗꯦ ꯃꯔꯝꯗꯤ ꯐꯥꯌꯔꯤꯡ ꯔꯦꯟꯖꯅꯤ ꯍꯥꯏꯗꯨꯅ ꯌꯦꯠꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯃꯗꯤ ꯗꯨꯀꯥꯟꯁꯤꯡ ꯑꯁꯤꯗꯤ ꯐꯥꯌꯔꯤꯡ ꯔꯦꯟꯖꯀꯤ ꯃꯅꯨꯡ ꯆꯟꯗ꯭ꯔꯕꯔꯥ? ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯩꯇꯩ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯕꯐꯔ ꯖꯣꯟ ꯊꯝꯖꯤꯟꯗꯨꯅ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯈꯤꯕꯅꯤ ꯑꯃꯁꯨꯡ ꯌꯦꯡꯗꯅ ꯂꯩꯈꯤꯕꯅꯤ꯫ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡ ꯀꯌꯥ ꯂꯩꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯗꯣꯂꯥꯏꯊꯥꯕꯤ ꯈꯨꯟꯗ ꯍꯟꯖꯤꯟꯍꯟꯕ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ARꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ ꯍꯥꯏꯈꯤ꯫ ꯃꯣꯔꯦꯗ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯑꯍꯤꯡ ꯆꯨꯞꯄ ꯀꯥꯔꯐ꯭ꯌꯨ ꯊꯝꯈ꯭ꯔꯦ꯫ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯅ ꯃꯃꯥꯡ ꯊꯥꯒꯤ 18ꯗ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯂꯧꯊꯣꯛꯈꯤꯒꯗꯕꯅꯤ, ꯃꯈꯣꯏꯗ ꯏꯁꯤꯡ ꯌꯥꯎꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯑꯃꯠꯇ ꯐꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3ꯗꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯃꯣꯔꯦ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ 9 ꯐꯥꯎꯕ ꯄꯨꯡ 2ꯒꯤ ꯃꯇꯝ ꯈꯛ ꯀꯥꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯈꯤ꯫ ꯀꯥꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯂꯤꯉꯩ ꯃꯇꯝꯗꯁꯨ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦ ꯃꯅꯨꯡ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯍꯥꯡꯅꯈꯤꯗꯦ꯫ ꯂꯝꯕꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯈꯤꯗꯦ꯫ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯥꯡꯕꯨꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯑꯀꯟꯕ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯣꯔꯦꯗ ꯄꯥꯝꯗꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯄꯒꯤ ꯄꯥꯎ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯜ ꯃꯣꯔꯦꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯊꯛꯅꯕ ꯏꯁꯤꯡ ꯊꯥꯕ ꯂꯥꯛꯄ DI ꯇꯥꯇꯥ ꯒꯥꯔꯤ ꯑꯃ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯗ꯭ꯔꯥꯏꯚꯔ ꯊꯥꯗꯣꯛꯂꯝꯂꯒ ꯏꯁꯤꯡ ꯒꯥꯔꯤ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯔꯥꯟꯕ ꯄꯣꯂꯤꯁꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯑꯣꯡ ꯀꯌꯥꯅ ꯃꯅꯤꯄꯨꯔ ꯑꯃꯝꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯁꯣꯃꯣꯔꯦꯟꯗ꯭ꯔ: ꯃꯅꯤꯄꯨꯔ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯏꯅ ꯀꯌꯥ ꯐꯪꯂꯕ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯕ ꯍꯥꯏꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯔꯥꯟꯕ ꯄꯣꯂꯤꯁꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯑꯣꯡ ꯀꯌꯥꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯃꯝꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯀꯣꯀꯣꯃꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯣꯃꯣꯟꯗ꯭ꯔꯣ ꯊꯣꯛꯆꯣꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯥꯌꯣꯜꯅ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯥꯂꯣꯡꯒꯤ ꯄꯥꯎꯖꯦꯜ ꯄꯤꯕ ꯂꯝꯁꯥꯡ ꯈꯣꯡꯆꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯝꯁꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯃꯗꯤ ꯈꯣꯡꯖꯪ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯃꯦꯖꯣꯔ ꯈꯨꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯏꯟꯗꯤꯌꯥꯅ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏꯕꯨ ꯕꯥꯂꯤꯒꯤ ꯍꯥꯃꯦꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄꯨꯋꯥꯔꯤꯗ ꯂꯩꯍꯧꯔꯒꯗꯕ ꯂꯝꯁꯥꯡ ꯈꯣꯡꯆꯠ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯕ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ ꯂꯝꯆꯠ ꯁꯥꯖꯠꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯡꯗ ꯆꯥꯛꯂꯤꯕ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯃꯩꯔꯤꯛ ꯑꯁꯤꯅ ꯃꯌꯣꯜꯗ ꯆꯣꯡꯁꯤꯟꯗꯨꯅ ꯃꯩꯖꯥꯎ ꯑꯣꯏꯍꯟꯗꯨꯅ ꯑꯅꯧꯕ ꯃꯌꯣꯟꯗ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯕ ꯂꯝꯁꯥꯡ ꯈꯣꯡꯆꯠ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯄꯣꯏꯟꯠ 3ꯗ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕ ꯌꯥꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯎꯕ ꯉꯝꯂꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯇꯦꯟꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯁꯨ ꯍꯥꯏꯕ ꯑꯁꯤ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯗꯅ ꯅꯣꯡꯃꯩ ꯏꯟꯗꯤꯌꯥꯗ ꯄꯨꯁꯤꯜꯂꯛꯈꯤꯕꯗꯒꯤ ꯁꯨ ꯆꯠꯅꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯂꯥꯜꯍꯧꯕ ꯃꯌꯥꯝ ꯑꯁꯤ ꯁꯤꯖꯤꯟꯅꯈꯤꯕꯅꯤ꯫ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯈꯣꯏꯕꯨ ꯃꯐꯝ ꯆꯥꯅ ꯁꯤꯟꯅꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ PDF ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯇꯥꯟꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯜꯂꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯅꯤꯁꯨꯕꯗ ꯃꯅꯤꯄꯨꯔꯗ ꯄꯨꯁꯤꯜꯂꯛꯂꯤꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯁꯤꯟꯅꯕꯤꯔꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯒꯅꯤ꯫ ꯇꯨꯡ ꯀꯣꯏꯅ ꯀꯨꯀꯤꯁꯤꯡ ꯂꯝꯗꯝꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯍꯤꯡꯕꯒꯤ ꯂꯥꯏꯕꯛꯇꯤ ꯇꯝꯕ ꯉꯝꯗꯦ꯫ ꯑꯍꯨꯝꯁꯨꯕꯗ 1982ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯀꯨꯀꯤꯁꯤꯡ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯂꯤꯕ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯇꯛꯊꯣꯔꯕꯗꯤ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯌꯨꯊ ꯂꯤꯒ ꯃꯌꯣꯜꯒꯤ ꯀꯟꯚꯦꯅꯔ ꯄ꯭ꯔꯤꯟꯁꯅ ꯍꯥꯏ ꯋꯥꯈꯜ ꯃꯥꯟꯅꯕ ꯅꯍꯥ ꯀꯌꯥ ꯄꯨꯟꯁꯤꯟꯗꯨꯅ ꯌꯨꯊ ꯐꯣꯔꯁ ꯑꯃ ꯁꯦꯝꯕ ꯉꯝꯂꯦ꯫ ꯍꯧꯈꯤꯕ ꯆꯍꯤ ꯗꯤꯁꯦꯝꯕꯔ 10ꯗꯒꯤ ꯍꯧꯗꯨꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 7 ꯐꯥꯎꯕ ꯆꯠꯈꯤꯕ ꯂꯝꯁꯥꯡ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈꯤꯕ ꯄꯣꯏꯟꯠ 13 ꯑꯗꯨ ꯇꯨꯡ ꯀꯣꯏꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯠꯅꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫